Hello ma'am, khurumjari ngasigi video sidanane aina sodong falls yengba loiraga amuk lahabane ba yung mame class ka sa udamne exam inni ba ko adu loiraga khoina falls amuk yengba laine ba adu su ugadra uroidra khangde ba ko yengun laisin zu urba sa akoi laibak pharaga ne laisin je ta satki mangi ba adu laibak phatrana laisin mangdradi uroi doine ba ko akoi senga asnuksit ka sengo togane matang sidane mogi si Nohkalikai phol aise haibda pronunciation je genom tawne ba ko akoi mang je si matang sida phame ba togane ure haibjung sele ine ba mi ma'am se lao ba ne pasal ne mi ma'am tu ne pasal to oma ba matung ne amu mo yu ko yi le sin ma'am se sa ma kunjan ki ne ta pasal wow wow ingadi ke hamne ma'am dum si chunda ko khai yuang ba India gida khai yuang ba phones ne so hai si je chumba khande ngan thorakani ko ma'am phajabane adu munjang gi sam phajab to sum khar ga ngan thorani Wow. So good. Papa! Kunin na mo kita. Yung baka kasi kasi to yung nung namaod sa ma'am yam de phajabane ne do khoi chapa kan de ne April that 20 da do ma khoi chapa do adu kan de nong su phajana hodrim ni na phol sa dam saw dre ba hojik yam saw hai ba ne do silong ja phaje ba do weather sam nawai ta bai ta re ayin nga sa je gyan me nam ta da adu gi ne phasa si sum ngan thor phajabane do ma gi ne leksin pa ba sa phaje ba ko me khoi na camera si su phabana ti do kidi mobile sum ka pani da na phasana u da bai to bane ba du ne minute amalin le ga ne khangho da na mu le sin sum pai le da na ko du dum khumjan gi ba adu ne de se du su khumjan gi ma tang su phajai to phajadra si pura sing abne to hujikana kuri nong yam tarbani na adigi June July de ga dis force yam si force ne na tan sai te ma sam sa chi li si su dum chaung na tarak tuine ba adu gi yone ma laisin je sum khara ga la ba ni ong to laisin je sum khara ga la ga ne ko mamjan gi ja launa yam thu na mamjan ga ja ne le khoi sa ba madam de su yam kan sa dri bi ne tourist ya lak ta ba gi yam chin da ba hojik yam chin la hai ku chin nam taw re hai tourist sam la di yengman su khang de na ko to da su mamjala jong ne ma'am to sathi ba weather ne moi de leise adu ma'am nong pha do amuk chat pa di ai he ma'am sum chatning ba yaw di chatlo kalen lam ni na ko to hojik sum leisin na sum khomjala ni yam tu na pai ba hai ta re ma gi leisin je mathak ni de na ko mathak ni leisin de mathak ta dam lai tam ne na ne nong yam su phajram khumjalak pa si su khumjalak pa gi ne phajja ba gi mawong na ma hangak pa gi mawong na ma loi phajai ta re lambi loi phaje moi gi kitang kathoka singi wa ne do jikan ni kathoka sinai je makha de step kumba leba yeng sa pa da budi wa ba de na ta de amana gari na sa de sidi gari na dum ka khala ga dum yaw re ka dre ba gari na ka bham le ba वाह खतरनाक phasabne ma makhon ga sa phasabne ingi phone sina dam phabana tamna yada
ꯈꯨꯐꯖꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯩꯁꯨ ꯁꯪꯉꯛꯑꯅꯤ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯒꯤꯁꯨ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯎꯠꯂꯛꯈꯤꯒꯦ ꯁꯤꯒꯤ ꯑꯅꯤꯔꯛꯀꯨꯝꯕ ꯎꯠꯂꯛꯈꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯀꯣꯏꯕꯗꯤ ꯌꯥꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯤ ꯆꯠꯂꯦꯕ ꯅꯣꯡꯃ ꯑꯃꯒ ꯍꯥꯞ ꯗꯦ ꯑꯃꯒ ꯑꯗꯨꯏꯁꯨ ꯁꯨꯅꯕ ꯆꯠꯂꯛꯄꯒꯤꯕꯀꯣ ꯃꯌꯥꯝꯗ ꯎꯠꯄ ꯋꯥꯅꯤ ꯐꯖꯕꯅꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯃꯝꯖꯟꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯈꯥꯗꯅꯦ ꯃꯥꯒꯤ ꯋꯥꯇꯔꯐꯣꯜꯒꯤ ꯃꯈꯣꯟꯒꯁꯦ ꯐꯖꯅ ꯆꯥꯎꯅ ꯇꯥꯖꯥꯠꯅꯤ ꯑꯗꯨꯗꯣ ꯐꯖꯗ꯭ꯔꯥ ꯂꯩꯆꯤꯟ ꯄꯥꯏꯔꯛꯄꯁꯦ ꯁꯨꯝ ꯃꯝꯖꯟꯈ꯭ꯔꯅꯤ ꯁꯨꯝ ꯃꯝꯖꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯨꯔꯥ ꯀꯣꯚꯔ ꯇꯧꯈꯤꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯗꯥꯎ ꯌꯥꯔꯒꯗꯤ ꯌꯦꯡꯍꯧꯔꯦ ꯗꯥꯎ ꯌꯥꯗ꯭ꯔꯗꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯡꯉꯛꯄ ꯖꯥꯠꯅꯦ ꯄꯨꯔꯥ ꯎꯈꯤꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨꯗꯣ ꯀꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ ꯐꯣꯇꯣ ꯅꯝꯗꯣꯏꯔꯥ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯥꯒꯁꯦ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨ ꯎꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯈꯤꯇꯪꯗꯤ ꯎꯕꯅꯦ ꯌꯥꯝ ꯐꯖꯅ ꯎꯗ꯭ꯔꯕꯅꯦ ꯄꯨꯔꯥ ꯐꯣꯛꯁꯤꯅ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯦꯞꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯗꯣ ꯀꯦꯞꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯗꯤ ꯄꯨꯔꯥ ꯀꯤꯈ꯭ꯔꯦꯕ ꯑꯃꯨꯛ ꯀꯦꯞꯁꯦ ꯆꯤꯡ ꯀꯥꯒꯗ꯭ꯔꯥꯅ ꯑꯗꯣ ꯌꯥꯝ ꯀꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯥꯗꯣꯏꯔꯣ ꯑꯩ ꯉꯝꯃꯔꯣꯏꯅ ꯍꯥꯏꯌꯦ ꯑꯉꯥꯡꯁꯤꯡꯅ ꯈꯔ ꯀꯥꯔꯣꯏ ꯍꯩ ꯀꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯉꯝꯗꯦꯕ ꯊꯥꯏꯅꯗꯤ ꯍꯧꯅ ꯌꯨꯝꯗꯁꯨ ꯀꯗꯥꯏ ꯀꯥꯔꯛꯏ ꯀꯩꯝ ꯀꯥꯔꯛꯇꯦ ꯑꯗꯣ ꯃꯥꯏ ꯀꯦꯞꯁꯤꯅꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦꯕ ꯃꯅꯨꯡ ꯌꯧꯔꯀꯥꯟꯗ ꯃꯌꯥꯏ ꯌꯧꯔꯀꯥꯟꯗꯅꯦ ꯑꯩꯗꯤꯅꯦ ꯃꯌꯥꯝ ꯍꯩꯅꯗꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯀꯦꯞꯁꯤꯅꯅꯦ ꯁꯤꯒꯤ ꯃꯣꯁꯃꯥꯏ ꯀꯦꯞ ꯍꯥꯏꯁꯦ ꯃꯣꯁꯃꯥꯏ ꯀꯦꯞ ꯆꯦꯔꯥꯄꯨꯟꯖꯤꯗ ꯂꯩꯕ ꯉꯥꯛꯇꯅꯤꯀꯣ ꯃꯤ ꯈꯔꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯣꯀꯦꯁꯟ ꯇꯧꯕ ꯂꯩꯗꯥꯏꯅꯦ ꯃꯥ ꯏꯆꯥ ꯃꯃꯥꯡ ꯁꯣꯔ ꯍꯣꯟꯕ ꯊꯝꯃꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯣꯏ ꯅꯤꯡꯉꯛꯄꯗꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯇꯧꯋꯦꯕ ꯀꯣꯁꯇꯣꯐꯣꯕꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯏꯗꯣ ꯑꯩꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨꯒ ꯃꯈꯥꯗ ꯈꯤꯇꯪ ꯃꯌꯥꯏ ꯌꯧꯔꯀꯥꯟꯗ ꯄꯥꯛꯊꯔꯒ ꯆꯪꯒꯗꯧꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯁꯣꯝꯒꯤ ꯒꯦꯠ ꯅꯝꯕꯔꯗ ꯊꯣꯛꯀꯗꯧꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯗꯨꯒꯅꯦ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯁ꯭ꯂꯤꯞꯄꯔꯤꯁꯨ ꯑꯣꯏ ꯑꯗꯨꯒ ꯅꯨꯡ ꯃꯑꯣꯡꯒꯁꯦ ꯗꯤꯖꯥꯏꯟꯅ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯑꯗ ꯑꯩ ꯍꯩꯅꯗꯦꯕ ꯑꯩ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯄꯥꯛꯊꯐꯝ ꯑꯄꯤꯛꯄꯗꯨ ꯆꯞꯈ꯭ꯔꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯗꯨꯝ ꯑꯩꯁꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦꯅ ꯈꯟꯗꯣꯏꯅꯦꯅ ꯐꯗꯤ ꯐꯖꯕꯅꯦ ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯀꯦꯞꯁꯦ ꯃꯌꯥꯝ ꯑꯌꯥꯝꯕꯅ ꯁꯤꯂꯣꯡꯁꯦ ꯆꯠꯂꯄꯣꯠꯅꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯌꯥꯝꯕꯅ ꯑꯗꯣ ꯈꯪꯗꯕ ꯆꯠꯇꯕꯁꯨ ꯌꯥꯎꯅꯤꯅꯤꯀꯣ ꯌꯥꯎꯋꯦ ꯁꯥꯒꯠꯂꯛꯄꯗ ꯑꯗꯨꯝ ꯆꯠ ꯌꯥꯏ ꯃꯌꯥꯝ ꯖꯔꯅꯤꯗꯕꯨ ꯐꯣꯇꯣ ꯅꯝꯕ ꯐꯖꯅꯤꯌꯦ ꯔꯣꯠꯇꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯥꯕ ꯐꯖꯩꯌꯦ ꯁꯤꯁꯨ ꯐꯖꯔꯁꯨ ꯀꯦꯃꯦꯔꯥꯗꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯅꯨꯡ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯧꯔꯒ ꯖꯥꯠ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯛꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯦ ꯌꯥꯝꯅ ꯃꯤ ꯑꯃꯅꯒ ꯌꯦꯛꯄꯩ ꯍꯥꯏꯗꯤ ꯁꯦꯝꯕꯒꯤ ꯇꯥꯏꯞꯇ ꯀ꯭ꯔꯥꯐꯀ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯐꯖꯩ ꯌꯥꯝꯅ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯔꯦ ꯈꯤꯇꯪ ꯆꯪꯉꯣ ꯑꯗꯨꯒ ꯃꯈꯥꯗ ꯈꯤꯇꯪ ꯄꯥꯛꯊꯒꯅꯤ ꯑꯩ ꯑꯗꯨꯗꯤ ꯄꯥꯛꯊꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯗꯤ ꯃꯌꯥꯏ ꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯁꯨꯝ ꯐꯖꯕꯅꯦ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯟꯕꯅꯦ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯗ ꯃꯇꯦꯛ ꯑꯃ ꯆꯪꯉꯨꯏꯌꯦ ꯃꯥꯁꯨ ꯈꯤꯇꯪ ꯄꯥꯛꯊꯕ ꯃꯄꯥꯗꯣ ꯌꯧꯔꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯤ ꯍꯥꯏꯕꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯅꯣꯡ ꯆꯣꯡꯒꯗꯤ ꯇꯥꯔꯛꯑꯦ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯣꯁ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯈꯥꯁꯤ ꯅꯨꯄꯥꯁꯦ ꯁꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯒꯤ ꯊꯣꯡ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑꯒ ꯃꯣꯏ ꯃꯌꯨꯝꯁꯦ ꯐꯖꯅ ꯀꯥꯞꯀꯦ ꯇꯧꯕꯅꯦꯕ ꯑꯗ ꯅꯣꯡꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯅꯣꯡ ꯍꯥꯡꯉꯤ ꯇꯧꯕꯗ ꯈꯤꯇꯪ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯀꯥꯞꯄꯦ ꯑꯁ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯈꯨꯡꯒꯪ ꯑꯣꯏꯖꯔꯁꯨꯀꯣ ꯑꯗꯨꯒꯤ ꯃꯈꯥꯒꯤꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏ ꯃꯌꯨꯝ ꯃꯣꯏꯗ ꯆꯥꯕ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯂꯣꯡꯒꯤꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯅꯤꯔꯛꯀꯨꯝꯕ ꯍꯥꯞꯈꯤꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯩ ꯈꯔ ꯁꯪꯉꯛꯄ ꯍꯧꯔꯛꯀꯗꯣꯔꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯆꯥꯅ ꯊꯛꯅꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯍꯧꯖꯔꯛꯀꯦ ꯑꯩ ꯁꯣꯔꯠꯇꯗꯤ ꯈꯔ 1 ꯃꯤꯅꯤꯠ 3 ꯃꯤꯅꯤꯠꯀꯤꯗꯤ ꯑꯗꯨꯝ ꯆꯥꯅ ꯊꯛꯅꯕ ꯍꯤꯡꯒꯣꯜꯒꯤ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯗꯣ ꯐꯖꯅ ꯅꯝꯒꯦ ꯇꯧꯕꯁꯤꯗꯅꯦ
ꯅꯣꯡꯁꯤꯅꯅꯦ ꯑꯉꯛꯄ ꯑꯣꯏꯗꯅ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯈꯣꯡꯎꯞ ꯆꯣꯠꯂꯦꯕ ꯑꯗꯨꯀꯥꯟꯗ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ